Manipur gi ori batang du leita daba asina kuki amadi meitei furuf khakta tana lamda masida khundaminari ba naga meitei pangal dasu chauna Cheitheng piri. Cheitheng fanglaba sing asigi manungda chahi taramari subada ngairi ba singamayum albasu amane. Hiramasida Impact News Gives report correspondent Dr. Huidrom Romendagi akanaba paudamama. Haukiba chahi ki June Kungamathoi numidang pung taret khara helakpa matamda Bisnupur district fauduna cheliba Moirang Turel mathak Didim lambida mapangal kallaba bom ama pokhaiki thaudok aduda Wakta Municipal Council Ward number 7 dagi laikhidraba Singamayum Mustard amadi Ibela Khatun anigi macha ahal Albas Singamayum bom machet kayana haksangi mafam kayada panduna sokhi khulgi mioi singna khudakta pirakpa mateng amadi mari mata dagi pulangduna Delhi fawwa chatuna layeng chathaki thawaidi hinghaure adubu makhatana layeng chathaba ngamdabana oi thangba khut amadi khong ningthina mathau tawba ngamdri lairik tamba loiraga army oige khanjaramba apamba kaikhragasu makhatana lairik tambagi khudong chaba phanglagadi mapung phana lairik tamduna matik chaba mi ama oiduna miyamgi seba tawge khalli haina alvasna Fongdorakli. Larik haininge sama seba tauninge punsida ina larik tambagi khudong chaba phanga demi achoba moininge aigi imungi oriba phibam sida ai larik tambagi wakhan simamjalae. Hauzik relief camp ta changjafam lauduna lairibi albas ki apokpi Ibela Khatuna relief camp ta thabak sufam nomfam leitaba sel thoktabana chakhum mai muttanabadi hotnari chairak asida phibam soiraba machanupa gi shaktam uraga tumba chaba khangdana awawa khangli machanupa bu makhatana layeng naba amadi mahei tamba fangnanaba hotnabada lengak amadi miyamdagi mateng shutnirakli Hojik aina magi masaksi ubada karam aina no hinghaudarsi karai no lehaudarsi ai punsisi na ten ke bataragadi magi punsisi kari oi haudar no kamain sura chaudar no haibagi wakhan ahing tumba changde chak chaba changde dukki mati ai magi damakte amna nugaite kari gumba dugumba crime du siki ba oi ramagadi loi khigadawne du hingi ba kaubri na magi awal apa bayam chilarik tabanning ba phagaranning ba layeng ba mayam Irang amadi lana tongzaba amata piramde mioi kayagi thawai mangba lantum mangtakpa asi ana setna khaina bagi mikap mirau khol ngakta khudolpi maramasina irang lepiro haina environment activist Anis Ahmad nasu fongdorakli lana si matam koina dum chathaduna lairagadi Manipuri se mikap mirau khol ne thallaba dum ba mafam amoina bharat ki tongan ton state sing Manipur se awa bana pik thanba state ne usitlaroi aduna yarima khai Manipur da lairiba situation je handram gi damakta lana si loina gi damakta political solution athubuda puraktuna mang khidaru yut ke agi ningjara manglan ngasi innocent oina khutta khulai thangala ise athubuda solution puraktuna Manipur gi asengba yamna nungsi khraba Manipur yamna ingtakra Manipur ma halakna bagi aduma Manipur ma lakna bagi damakta Manipur sarkarna athubuda solution political solution puraktuna tangduleta Manipur ma ohenni bagi apambada lejai tholiba irang asida albas na mahaki punsida oige khanjaba adudi oiba phangdragasu makhatana lai ningthina tamba phanglagadi lairik tamduna punsida masak naiba mi amadi oige haina mangli adum moinamak imungi oiba phibam asida albas na ngamgudra ngamoidra mahaki wakhanda chingnaba phauri maramsina laingak amasung puksel chawrbi kayana mateng pangbiragadi albas ki manglala se nomdi soidana mangphaunagani haibagi hingli Impact News dum pawdam jariba Huidrom Roman Kwakta